Случилось, пропустила сериал, простудилась, глаза мои тебя не видели. Hello chinamam from the chinamam from pom. Hoji ji lam kanna viral ragli bab. Uke singi football sana bada. Nong mai pai duna football sana bagi video. Ngam soi duna han da thengram gani. Adu bo hoji ti lam kanna viral ragli achau achau ba. India के न्यूज़ चैनल दा chinamam yung ne siko. AK-47 और M4 राइफल दिखाई जा रही है। सर ये क्या ट्रेंड मणिपुर में शुरू हुआ है? और मेरा सवाल जो मेरा कंसर्न रहता है कि इस प्रकार से अगर पब्लिक प्लेस में AK-47 M4 राइफल लेके लोग घूम रहे हैं, Chinamam hoji ubi da ko. Chau chau ba channel su hadrok ko ne ko. Adu ko yam nungai ta ba thok do ma. Kuki gi koi di nungai ja de hai tai ko. Kuki gi lalau sing khoi gi asi bhak chang sing adu. Makoina lawwa lak ta badagi. Akoi gi yamba ibung sing na nungai man da na ta na leiduna uche ko ya amadi tin gang na cha dore hai baduna khanduna akoi gi ibung pa sing na makoi bu potloi bi kre hai di nakoina nakoi gi damakta nakoi gi praja gi damakta lan thengnari bu arem bani ko nakoina ta na leidiba asi bhak chang si bokta khunbi na ba hai duna kanama chok tholak te ba noina aduga noina noi gi narei bak ke ni aduga noi gi ni hai duna lan choknari bani ko kanam tana noi gi hasi bhak chang adu khunba madi thiba lakidre aduna maram moraga yam nungai mandabadagi akhoi gi yung yupa sing aduna nakhoi bu poloi bi bani cham yam yingne siko ꯑꯩꯈꯣꯏꯗꯒꯤ ꯅꯝꯗꯨꯅ ꯂꯧꯈꯤꯕ ꯏꯔꯩꯕꯥꯛꯀꯤ ꯅꯤꯡꯇꯝꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯅꯅꯕ ꯅꯤꯡꯇꯝꯕꯒꯤ ꯂꯥꯟ ꯑꯃ ꯊꯦꯡꯅꯕꯅꯤ꯫ ꯅꯈꯣꯏꯗ ꯑꯩꯈꯣꯏꯅ ꯂꯥꯟꯗꯥꯕ ꯂꯩꯇꯦ, ꯂꯥꯟꯗꯥꯅꯕ ꯃꯔꯝꯁꯨ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝ ꯂꯥꯟꯃꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯟꯗꯝꯗꯤ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄ ꯃꯌꯥꯡ ꯂꯥꯟꯃꯤꯁꯤꯡ ꯃꯥꯏꯊꯤꯕ ꯄꯤꯕꯅꯤ꯫ ꯂꯣꯏꯂꯝ ꯁꯟꯗꯣꯛꯂꯤꯕ ꯃꯌꯥꯡ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯌꯥꯑꯣꯜ ꯂꯥꯟꯃꯤꯁꯤꯡꯕꯨ ꯃꯥꯡꯍꯟ ꯇꯥꯍꯟꯅꯅꯕ ꯂꯥꯂꯣꯡꯒꯤ ꯃꯅꯨꯡꯗ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯄꯣꯂꯤꯁꯤ ꯁꯥꯟꯅꯔꯒ ꯅꯈꯣꯏꯕꯨ ꯈꯨꯟꯅꯦꯛ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯥꯟ ꯇꯥꯍꯜꯂꯛꯂꯤꯕꯁꯤꯅꯤ꯫ ꯃꯔꯝ ꯀꯔꯤꯁꯨ ꯂꯩꯇꯅ ꯑꯔꯦꯝꯕꯗ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯌꯥ ꯃꯥꯡꯂꯦ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯃꯃꯜ ꯌꯥꯝꯂꯕ ꯌꯥꯑꯣꯜꯂꯣꯏ ꯃꯔꯨꯞ ꯈꯔꯁꯨ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯈꯣꯏꯕꯨ ꯀꯅꯥꯅꯁꯨ ꯌꯦꯡꯕꯤꯔꯗ꯭ꯔꯦ, ꯊꯤꯕꯤꯔꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯄꯠ ꯄꯨꯝꯗꯨꯅ ꯅꯝꯊꯤꯕ ꯃꯅꯝ ꯁꯥ ꯎꯆꯦꯛꯅ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯕꯗꯨ ꯎꯕꯗꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ꯫ ꯐꯤꯕꯝꯅ ꯌꯥꯗꯕꯅ ꯅꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯣꯟ ꯆꯟꯕꯗꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯔ ꯑꯣꯏꯔꯦ꯫ ꯅꯈꯣꯏꯒꯤ ꯃꯥꯁꯇꯔ ꯃꯌꯥꯡ ꯍꯤꯟꯗꯨꯁꯤꯡꯒꯤ ꯂꯥꯏꯅꯤꯡꯒꯤ ꯆꯠꯅꯕꯤꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯄꯣꯠꯂꯣꯏꯕꯤꯔꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯊꯋꯥꯏꯅ ꯅꯈꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎꯁꯤꯡꯗ ꯃꯤꯅ ꯏꯟꯁꯤꯜꯂꯒ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨ ꯆꯠꯇꯅꯕ ꯄꯥꯎꯗꯝꯕꯤꯔꯝꯃꯨ꯫ 사갈라네.
Tangang nông gì đó đâu. Yang na bana tabeng khut thaning budi na te du bu pai leite koi sok ta na bo hona bada asa marak te khulai di sa ani ra hum lak keno to me cleaning jang am ta de sa du bu si ba Cái lên tiền nè ha, thôi bắt mình chạy chẳng ngờ bên này lo ô to lo chạy này còn sa hả video mega gì cái nó vô kalau gini Pak kada siar do na do ra cái đầu đây na ke lam cái gì nó mới thả được akut pa drain ji de phogol pan drain ji de ki phogol laga ha drain ji phogol laga akoi ki lebam da tek tok di tok pa tek tok salak pa ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯆꯝꯖꯕ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯨꯃꯥꯏꯅ ꯅꯣꯏꯅ ꯇꯥꯗꯨꯅ ꯄꯠꯇꯨꯅ ꯄꯨꯝꯗꯨꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇ ꯌꯥꯝꯅ ꯐꯠꯇꯕ ꯂꯩꯅꯥ ꯁꯟꯗꯣꯔꯛꯀꯅꯤ ꯈꯟꯗꯨꯅ ꯑꯃꯗꯤ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯗꯤ ꯍꯨꯟꯖꯦꯛꯅ ꯊꯥꯗꯗꯨꯅ ꯇꯥꯅ ꯂꯩꯕꯁꯦ ꯎꯕ ꯉꯝꯗꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯊꯦꯡꯅꯖꯔꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯃꯤꯟꯅꯔꯁꯤ